Ihan handumagda chingangbam Susitrani na Kurumjari. Huzingasigi samlapa Mariba Pao Sing Lowirase. New Delhi da base oiba Center for Science and Environment Organization gi report amagi matungina awang nongpok lamdam gi khwaidagi amotpa sahar singi manungda khwaidagi makokta lariba si Guwahati sahar amadi Agartala na oiri mathangda Kohima amasung Aizawl ne. Awang nongpoki air quality monitoring station singdagi phangba real time data da yumpham oiraga hariba report ase handak ta puthorakhibane toigum song Manipur amadi Sikkim gidi real time monitoring leite maramaduna state ani asigi matangda di nainaba ngamde haire Ahanba Kuranga Nayani Memorial Ningol Chakoba Inglisingani Kunmathoi ngasi Kamranga Development Organization na sinlangduna Kamranga da pangthokre Thoramgi thimoina social unity amasung women empowerment ta imphamoraga pangthokiba thoram asigi daista L Surendra Singh President Kamranga Development Organization Chandrakala Singh GP President Joypur Kamranga Y Jiban Lal Singh W Priyakumar Singh amadi Ima Sanathoi Devi na phamke loinana nupi singi hakkidamak amatoina hotnaminasi haibagi wafum kyasu thamke asida sunatana atopa sagaidagi maithaida yum palakpa mausingda Manipuri singi hauna lonchitki matangda su wafum kya thamke ningol singa punna chaklena ma chaminaraba matung khudol pot piduna ikai khomnaba utke ngasi Sri Govinda Mandir and Community Development Society Silchar gi President Suwariba Wangzam Dhananjoy Singhna mifam mapu oiduna Mandir Complex ta mithai apunba khunganglup kasar Silchar ga khusamnaduna haukiba December 3 gi numidang da ikhang khanghoduna honorary subedar major oina Indian Army dagi pothakraba matung udharbon leibak ki khunganglup ki chairman oina thabak puramba ningthaujam Dhaja Singh gi leikidabagi awaba phongdopagi mifam ama mandir asida ngasi pangthokre Oza asigi thabak thoram singi matangda wapong pikhiba singi manungda society ki advisor Dr. K.N. Chan Singh General Secretary amadi Khunganglup ki Central Committee amasung Silchar Leibaki Convener Suwariba R.K. Gopal Sana Joint Secretary Yumnam Jayanta Professor H. Noni Kumar Singh SBI Tarapur ki Branch Manager S. Subankar Singh Sanadham Herajit Singh Yumnam Naren Singh amadi honorary captain Basanta Singh hana chingbasu mifam asida saruk yakhe ngasi kasar Lakhipur gi manung chana Sribar Saral Laikai Meiralup na khungang asigi lambigi nak get laiba amorakai sing sengdokre sit sengbagi thoramasida Meira Paibi lubasigi president Revita Sharma secretary Premilata Laishram amadi atai Meira Paibi kya ga loinana punamiyoi yankhai mukna saruk yakhe ngasi Rising Club ki member sing Meira Paibi Loop ki member sing amadi Kasar District Trinamool Congress ki General Secretary Dr. M. Santi Kumar yauna Justice for Bisnazit Murder Case koba member Tarani Thoigi Protest Committee ama semkhre Mutum Hari Kumar na President aduga Koizam Arup Kumar na General Secretary oikhi panba yabadi chahi kunmanga khakta suriba Mutum Lakhindro amadi Khambiton gi machanupa Mutum Bisnazit December gi tang mapanda Silchar gi Bon Tarapur mayum tamna halakpagi lambida yamnamak chingnaningai oiba moongda mangkhrabagi matung haukiba December 13 da Sonai Turelda maki thawai yaudraba hakchang tawduna leiramkhi yamnamak pendribadi mahak mangkhibagi nongma matung habadi December 10 da Sonai Police Station da FIR ama pankhi toigum song ngasi fawbada police ki maikaidagi karigumba akhaknaba action natraga thiumbagi khongjang changsilakpa ukitaba sine lagliba December 18 da candle march rally ama chatkani haina Rising Club ki executive member L Dorendrajit na thadorokpa chirol amana khangalakle Manipur gi Jiribam district asi Haksel gi lamda yamnamak khumang choksinba ngamdri haiba yai Jiribam gi ningsing khulda lariba district asigi hospital gi building saruk khara kinthakre ngarang numidang su female ward room gi bimga samnaba mathaki saruk khara kintharakhe ngasi dagi numit nini humni gi mamangda su shilingi saruk kinthabagi thokdok thoki haire nakalamaromda Jiribam district ki Borobekra sub division gi PHC su ambulance amadi nurse amata leitabadagi khunja sing khudong chadaba kaya mayoknare haibagi wakat lakle ADC Bill Manipur Assembly da puthok tringai mamang da Manipur da NRC hana tawduna
lamdam asida khunda saliba illegal migrants sing hana khandoktuna maramdamda halhankhigedabani haina ngasi Federation of Haumi gi secretary Dr. Leisemba Mangana thadokpa chirol amana phongdorakle. Nadi Utsav River Festival in Lisingini Kunmathoi Azadi ka Amrit Mahotsav haiba thorom ama ngasi Jiribam Higher Secondary School Auditorium Hall da pangthokre. Ngasi gi thorom asida painting competition amasu makhal ahum thokna khaidoktuna pangthokhi. Ngasi gi thorom asi Forest Department Namani Gange Nadi Utsav Friendly Environment Warrior MSU amadi Wildlife Institute of India na senduna pangthokhi bane. Ngasi gi thorom asida B Sarat Sharma Advisor MSU Jiribam Committee Ketrimiyum Dayabantana daisa famki. Thoromga mari lenana spot drawing competition amasu pangthokhi. Thorom asigi research person na N Anil Maitina oike. Anisuba sesanda Thoromgi makhacha tharak poina Andrea Moirang themna keynote address piki. Dr. Chongpi Cuboy na su wangangki. Category ahum thongna khaidok palayek pagi changdam nabada ahanba category da pukrambam sana jawba khumana ahanba mutum tanisana chanuna anisuba amadi tanib hidamna ahum suba takhe. Anisuba category dana Thingmaizam Surmala KH Nayasa amadi Angerna na mathang sitna ahanba anisuba amadi ahum suba takhe. Aduga ahum suba category dana Ayekpam Premanand Singh Oinam Tomthin Maitei Nasa Kuraizamna mathang sitna ahanba anisuba amadi ahum suba lauki. India Bangladesh lebak anina friendship oirakpa chahi yankhai surakpagi Maitri Divas celebration ngasi World Book of Star Records na sinduna Jahajbari New Dikha West Bengal da pangthokiba khanaba thorom amada Manipur dagi Rakesh Naurem da Indo Bangla International Friendship Award piduna ikai khumnaba utlakre. Leibaga sigi amadi Bangladesh ki saknaraba civilian sing da piduna lakpa lemzaningai weraba manasi Manipur dagi social activist amadi arts category da Rakesh Naurem bu khalakibane. Rakesh Naurem na hokiba chahi manga romasida lebak ani asigi marakta apaba mari thamnanaba hotnakiba singthaningai oiraba thabak kayabu sakhang laduna award asi pirakibani haire. Nongchup Haram Khorzai Loop Nahakol Urembam Imphal West Nasenduna Saknaraba Aiba Joy Kumar Sanasamna Iba Nobel Asibagi Khayattagi Amadi Sereng Lairik Bhot Khomhauri Imphal gi Manipur Press Club ta ngarang phongkre. DM College Alumni Association gi President Mr. Ibol Singh na Chief Guest amasung Nahakol gi President Dr. Sachi Kumar na Thorom asi preside tauki loinana Lairiki Maramda Ratho Amadi Pravati College ki Associate Professor Dr. Mayane Pramna Sugaina Masak Taki. Imakol ki President Dr. Rajkumar Gunachandra N. Gojendra na Chingbana Special Guesting Oiki. Saknaraba Aiba Dr. Salam Dhiren Thokchom Chandra S. Basanta W. Mahendra Sogol Sem Bilasini Nirmala Rajkumari Loitam Inaubi Amadi Sobita Sobamsu Thoromasida Saruk Yaki. Public Library Mayang Imphal na senduna Sereng Lairik ani Manipuri Hindi Parisad All Assembly Road Imphal gi Auditorium da Doneshor Konsamna iba Mang Lalon bagi Manglan amadi Mayengbam Santona iba Anowa Maithong asi phongkre. Thoromasida Hanagi Assembly Secretary Mudum Ramani Devi na Chief Guest Imakol gi President Dr. Rajkumar Gunachandrana President amadi Saknaraba aiba Longzam Ibo Yaimana Lairik ani sigi masak takhi. Taramna Okpagi Warol Library gi President Ajit Kumar Sharma na piki Thagadwahaina Rita Thokchomna thamki. Laishram Biramangol Hekruzam Syam Sundar Dr. Irungbam Deben Ramesor Sarungbam Babani Adhikari na Chingbasu citation amadi Lengyan Yanduna Taramna okay. Ibudok Thangzingi Mafamda Kumkang dana Chanarakliba Pongno Chingjagi Tara Chakno Tangba Chaklen Katpagi Thorom Gasi Ibudok Thangzing Laikonungda Pangthokre. Kumgi Ahanba Lorok Porok Loishalakpada Loimom Aribana Kadatha Tara Anubana Takta Thong Leba Kunjau Leichaunaba Pogoi Chengai Tanaba Kumamagi Thoromasi Leptana Pangthoktuna Laklibane. COVID na laikidaba singi imung manungi miyoi singda lupa lising yankay gi ex Gracia gi senpam pithoknaba lengak na order thokrabasu COVID care center singda laying liba singi chana thaknaba service tawruba miyoi singi changkiba senpam sing pithok piraroidra haina kakching AC da catering service tawriba volunteer singna pendana wakalakle.
ngasi Waikhom Mani Girls College Thobalda C-Webs Manipurgi The Mode Koba Ingreji Anthropology Saireng Larik Ama Amadi KH Ibeton na iba Manipuri novel Tonu Kadeng Sari Wasak Koba Larik Ani C-Webs ki Hanagi President Saknaraba Iba Salam Tombana Pongkre The Mode Saireng Singasi international level da Changdom Naba Yaraba Saireng Aktani Abadi Masi Malemgi Mapam Kuding Sinba Thungba Yahanaba Kana Hotnaduna Putokpa Kutpong Dokni Haina Modki editor NB Konjengbana Pongdoki Ngasigi Thoramasida C-Webs Manipurgi General Body Mipam Amaga Loinana Pangthok Minaba Maramna Anoba Committee Ama Semkibaga Loinana Office Bearer Singsu Nauna Khanki Makogi Manungda President Oina G.K. Luwang General Secretary Oina K. Sadananda Vice President Oina Dr. M. Priyobarta Amadi Treasurer Oina Dr. L. Ibemhalbu Khanki Nagaland ki Mon district ta Assam Rifles na Micham Singh hat khiba matungdagi awang nongpok tagi APSPA lokthoknabagi dabi kangkhalakliba sigi marakta National Human Rights Commission na APSPA gi constitutionality gi matangdadi khanaba yade hairakre Chairperson Justice Arun Mishra na phongdokhiba matungina ek asina maram oiraga miyoibagi hak khongoinabagi thongsing chatharibani haibasi ekhoina hektamak haiba ngamde akanaba case lakpada ekhoina thigatkani adubu journalize tobudi yade hairakle APSPA gi constituency gi matangda warep lobagi daitadi Supreme Court kini aduga ek asi chana hangadram sung karamba district ta Karamba Akanaba Matamda Chanahanba Amadi review Toba Habiduso Lengakini Harakle. India Gumba Chakolaba Kunaya Sidadi Fact Encounter Gi Mafam Leite Hanasu Mahakna Balake. Vistadom Railway Service Arunachal Pradesh Yorakre. Train service asigi harau nungainabagi khudong chaba sing piriba train service asigi khalliba yumthak phauna uba amadi apaka pakpa glass ki thonau singi khuthangdagi masida tongliba passenger singna mafam adugi mahusagi phajaba namak mayek singna uba fangle Naharlagun Tinsukia train na Arunachal gi CM Pema Khanduna lamthaki aduga Guwahati Naharlagun Satabdi Express amadi Naharlagun New Tinsukia Vistadom Express na Union Railway State Minister Darsana Jardos amadi Assam gi CM Himanta Biswa Sarma na Guwahati Railway Station dagi lamthaki Akhanaba service asina awang nong pokta tourism gi lamda khumang choksinbagi mami ama mayek sengna taba uba fangli Tripura dagi kakhibi yugdikna Union Minister of State oibi Pratima Bhaumikna lagliba chahi ama makhaya sigi manungda awang nupok lamdamgi miyamna lamdamasigi chakhot thorang kaya mitna uba fanglagani haikre Shillongda Sports College ama Prime Minister Narendra Modi gi vision makhada leiragane Tripura da su chakhot thorangi wafam ama palladuna Mohanpur Composite Regional Center ama linkhatlagane masigi damak lupa crore nipu thadaragani su hairi Asida sunatana Assam gi Kamrup tasu Disability Studies ki oina anoba University ama linkhatlagani hairi Handakta farm law ahum lokthokrabagi matung khongjang handokhiba lawmi ihoaduda machin tongba luchingba singi manungda ama oikiba Bharatiya Kisan Union gi luchingba Gurnam Singh Charunina ngarang December 35 Sanjukta Sangharsh Party koba masagi lanai political party ama launch tawkhre party asibu launch tarodana lagliba inglisingani kunithoi gi Punjab Assembly mikhalasida state asida lairiba seat 138 makta party asigi mirep lebhangani su hairi Charuni Farmers Union gi umbrella loop amoriba Sanjukta Kisan Morcha gi core committee da yauba maroiba luchingba amane Border Security Force na Punjab ki Firozpur sector laiba one border outpost ki manak nakna parakpa Pakistan gi drone ama BSF na kapthakre hariba amuba machu gi drone asi international border dagi meter chahumuk lapna amadi border fencing dagi meter chamaga yankai lapna kapthakibane drone asi China da sabani made in China iramba thingnakhe Germany da COVID ki Omicron variant sandorakpa thingnabagi thorang oina lebag asida changlakpa Britain dagi lakpa traveler sing ban tawkhre
asigumba thorang paikhalakpa si Britain na ahanba European nation amani UK da lariba German national sing makhogi lebak ta amuk halakpa yagani tobutabu makhogi makuta negative test report paigadabani adugi sumatakta vaccine kapthoktabagi khenabam ta thamdana chayol ani tangai fadana quarantine da legadabani su haire Germany na thamkiba Omicron gi high risk list ta Denmark France Norway amadi Lebanon su yaukre Aroiba ngasigi tentak pamroiba pau khara Hayengdagi Assam Assembly gi ningthami fam Dispur da hauragani Assembly asigi Principal Secretary Hemen Das gi wafam matungina Amendment Bill 35 amasung inong noba bill ama hariba ningthami fam asida puthoklabai yai haire Assam da District Sing Fauna San Iroi Puthokpusin toba yahanabagi damak Assam Cattle Preservation Act Inglisingani kunmathoi Assam lengakna amend tauragani Nagaland da Anoba District ahumamagasu semkhre T Semi Newland amadi Chumu Kedima Mathang Sidna Nagaland gi Tarahumdoi Taramari amadi Taramanga suba district oikre Meghalaya High Court na takiba wail matungin na state asigi lengak na karmachari pnamak tha asigi kulumdoi fawgi manungda COVID vaccine kapthoknaba khangankre Lebag asida yamna thunamak national thaki cooperative university ma linkhalagani haina Union Home Minister Amit Shah na ngasi laukthokre Uttar Pradesh ki Shahjahanpura khwaidagi sangba expressway Ganga expressway gi Prime Minister Narendra Modi na ngasi urepuyung tamkhre Malem gi lebak marfutara mapanda Omicron case sandokre lakadoriba Christmas amadi New Year gi manungda lebak namak na asugi matik chekseningai oi haina WHO na warning pirakle Malem gi lebak kaya da Omicron variant leptana sandorokliba siga mari lenana Bangladesh ta ngasidagi trial oina booster kapa hokre Dakhana pangthokiba Englishingini kunmathoi Hero Men's Asian Championship Trophy gi final round da Indiana Japan bu taruk sinoda maithiba pikre Netherlands na Omicron gi wahaudagi Christmas ki matangda akanba lockdown laukthokre WHO na Delta variant tagi hena yangna Omicron sandoi numit humni khudingi case saruk ani hengalakli haire France ki Prime Minister nasu Omicron asi nongthang kupagi speed ta sandoi haikre amadi India da hauzik phawbada punna Omicron gi apunba case chamaga nifumanga sukre masigi manungda khwaidagi yamba state Maharashtra na oiri Maharashtra da Omicron gi apunba case nifunipan phangkre mathangda Delhi da Omicron case kunithoi mathangda Telangana da kun Rajasthan da 13 Karnataka da 13 Kerala da 13 amadi Andhra Pradesh Chandigarh Tamil Nadu amadi West Bengal da hauzik phawbada Omicron gi case amamam phangbagi report lakli tobutabo hauzik phawbagi oinadi awang nongpokta Omicron gi case amata hauzik phawbada phangdri Nasiga nadi Arambai News Guwahati da Maitilongi Pau Sandok Chaba Matang Installation Jabaga Loinana Tabiri Basingbo Makaso Hanna Kurumjari